Kuki Inpi Tengnoupal National Investigation Agency NIA na Insurgency Group ni Haina Pongdokhiba thongbo Kuki Inpi Manipur gi Publicity Secretary Zang Holun Haukimna yaning daba phongdoktuna akan ba maong da condemn tawraduna thadrop serol man khangalakle serol asina makha taraduna hai Kuki Inpi Tengnoupal asi Kuki Inpi Manipur gi unit amani matam kaya gi mamangdagi Kuki furuki miyoi sing yaifanaba thabak kaya laukhatuna lakpata natana Kuki miyam gi kholau miyam da khanganaba sem ki banlup amani adubo NIA na Kuki Inpi Tengnoupal bu Insurgency Group ni Haina Pongdokhiba si aranba thongni maram maduna NIA na Kuki Inpi Tengnoupal bu Insurgency Group ni Haina Pongdokhiba wafam handokadabani Haina akan bamong da taksilakli Handak thokiba ising isaw na maram moraga porompat laiba Jenims Hospital gi complex manung yauna ising thumjin kibarage matam khara mathau pangthokna lairambado sit sengbagi thabak loisin kibana maram moraga tha asigi tang taraga manga dagi mausa gumna analayang gi thabak sataba hauragani hairi Handak inaw-naw na Bharat ki tongan-tongan ba mapamsingda COVID-19 gi license sandurapana section taurang lokat po na Bharat ki Prime Minister Narendra Modi unaba lakpa miyoy kodingmag RT-PCR test tawdrabadi unaba yadre haina India Today na reporter kre report asina makataratuna hai ngasi fawbada Bharat lebak yoy na COVID-19 positive oibag case lising tares sukibana section taurang asi lokalapani hairi Manipur BJP Pradesh के President A Sardar Devi na luchingba kangbu maga BJP के National Secretary BL Santos ka ngasi New Delhi da unaduna hauzuk Manipur da tholba irang amadi political gi oriba issue singi matangda kumna khana nainaduna wari sanakre haire Manipur BJP Pradesh के President A Sardar Devi na Manipur da tholba irang asigi matangda mariksumba wafam sing paudam ke BJP National Secretary nasu pungning sangna takibaga loinana maki maikai dagi Manipur miyam gi yaifanaba thabak thoram sing mapung fana lakotkani madi mari lainaba minister sing dasu taksingani haiba wafam sing phongdorakre hairi Atuba matamda Manipur da lengak ama semnaba khanaragani haina Union Home Minister Amit Shah na thajaba pirakre haina hanagi Chief Minister N Biren Singh na phongdokre wafam masi Union Home Minister Amit Shah na kaurakpadagi New Delhi da saluraba matung ngasi Imphal da leiba Bit Kendrazit International Airport da thungdarabaga paumi singa unabada phongdokhibani mahak na makha taratuna hai saliba thas gi tang mapanda Union Home Minister Amit Shah na Rajya Sabha ke MP iningthau leisemba sana jawba madi mahak masama kaurakpadagi Delhi gi damakta Imphal thadokhi Delhi da yauraba matung numit adumaktada Union Home Minister Amit Shah ga pung amaga makhairo wari sanaraba matung makasa tharak poina mathangi numitasu Union Home Minister Amit Shah ga pung amaga makhairom amuk wari sanakhi wari sanabatuda Manipur da lengak ama semnaba ITP sing masa gi mayumda hanjil hannaba National Highway da ayet apan leitana satok sasin yanaba madi illegal immigrants sing khandokpagi matangda Union Home Minister da mariksum na paudam ke Union Home Minister gi Michael Giso Manipur gi sakta masi kaidna ba madi leminariba yellow furup sing soktana ba lambi kaya yatuna thamli haina phongdorake masida sunatana tongan ba furup sing gi luchingba singa wari sanana bagi damag Union Home Minister na sem sadna laihori amadi ground da pangthokadaba thabak thorong kaya amaso Union Home Minister na sinarakre hariba thabak thorom sing adu phongdokpagi matam sadri tungkoina sanaba yaba waroi sinama puraknaba honabada miyam ga loina na khongjang sangsin minase khongjang sangsin ba matamda santi leina democratic oiba mong da khongjang sangsin minase loina na illegal immigrant khandokpagi sarkar na pirakhiba tha amagi matam adu Manipur gi oina matam khara hena sangdokna pibina baso Union Home Minister da taksilam ki haina hanagi Chief Minister N Biren Singh na makata na phongdokhi Ahmedabad laiba Sardar Vallabhbhai Patel International Airport ge London Tamna Paigadaba Air India ge flight Boeing 787 Airport ge paikat khraba matung matam ikan kanaduna Megani area da phukai kre hairi pawasina makha taraduna hai
Directorate General of Civil Aviation DGC na khangalakpagi matung inna hariba Air India flight Boeing 787 asigi manungda passenger chaniga kuntra pilot ani amadi cabin crew member tara punna miyoi chaniga nipugani tho yauki hauzik fawagi oina casualty gi report phangba leitre tawdog asiga mari lainana Union Home Minister na Gujarat ki Chief Minister ka wari sanaki baga loinana Sardar Vallabhbhai Patel International Airport asigi flight pumnamak cancel tawkhre amade makataba notice ama thokthri fawba airport asig operate tawkhiroi haina pawasina makatari भारत के युद्धंग नरिबा म्यांमार दा बांग्लादेश दा बेस तौबा लाल हौलोब JE मोहम्मद के कांगबो सिंह म्यांमार दा ऑपरेट तौरपन मरम मोरगा भारत लेबा के नेशनल सिक्योरिटी दा साउना अकीबा पीरे हाइना एजेंसी दगी फंगबा पाव अमन खंगलकले पाव सिने मखा तारदना हाई बांग्लादेश दा बेस तौबा लाल हौलोब JE मोहम्मद कांगबो सिंह असिना म्यांमार के मुजाहिदीन सिंहबु सौगतबा ओइना लुपा लाख निफुगनिथोय के फंडिंग पीरे म्यांमार दा JE मोहम्मद कांगबो ना ऑपरेट तौरकपा असिना भारत की ईस्टर्न बॉर्डर सिक्योरिटी चाउना अकीबा म ओइरकले नाकल अमरोमदा ngamkhai paring fencing khabagi thabak loisindabana maram oiraga terrorist group sing asigi kangbu भारत sangsilpa yabagi oitopa yana leiri Susanariba Kuki militant singa Ministry of Home Affairs MIA ga ngarang New Delhi da unaduna wari sanakre power sina makataraduna hai ngarang wari sanakibadada Ministry of Home Affairs gi maikedegi AK Mishra na luchingba makok thongba official mari sarugya ki Susanariba Kuki militant gi maikedegi United People Front UPF ki wangang loy aron kip gena luchingba mihut manga amadi Kuki National Organization keno gi wangang loy Silent Hawkim na luchingba mihut mga ga unaduna wari sanaki hairi ngarang ahan boyna wari sanaki badada nakal ani gi marakta waroi sina mapurakna bagidama political dialogue satnaba thabak paikhat minabagi tangai faraba lei haiba wafam singda yana kiamade National Highway singda free movement tawhanaba amadi lanjenaduna leiriba mioi sing masa masa gi maramda khunda laita hanabagi matangdadi pukchel sengna political oiba negotiation ama puraktragadi oithokloi haiba wafam gi matangda su pukhatuna khana nainaki So group ki mihut mangana Pongdokhiba matung ina atuba matamda Kangpopi district Sadar Hill ki mafam singda leiriba Maitai gi underground group sing ki camp sing su loktok na ba wafam sing pukalaki hairi tungda makata na wari sana na bagidamak nakal ani gi marakta ayaba pinaki ngarang gi mifam masi pangthokhibana state asigi political maikaida ahongba kara lakatra haibagi asoba thajaba ma lei haina su Pongdok narakli Uripok Sorbon Tingel de Leba Arambai Tengol gi Army Chief Asem Kanan Faki bagi mayokta Kanan gi loina bina High Court ta file tarpa petition na magi matung ina High Court na notice ma issue tawkre hiram masigi matang da petitioner ki maikai da lebkiba Senior Advocate Khaide Mani amasung Advisor Maihobam Rakesh amasung Advocate Kaisam Singkhai na pukalakiba wafam sing taraba matung High Court na notice of motion issue tawduna July 9 fawgi mamangda matik saba pakum pirak na bakhangan kre hairi report ki matung inadi Asem Kanan case amaga mari lainana CBI na fakibani hairi adom moina mag petitioner da hiram masiga mari lainana pawa mata pirakiba laite haina High Court ta wakalakibani hairi Lambi gi matai da urum langduna hiblaga leiba miyoyama lengoi tharuba tata gari amana maning halakpada uhauda duna takpadagi laikanaba ngamdana leikidre hairi thaudoga singarang nungthil sarak na pung anirom taba matamda haingang police station gi manung sanba kaikol da thokibani pawa sina makha taradana hai tata gari maning halakpada takpadagi leikidraba miyoyado kaikol da nauna saba mol amada thabak suba sinmi amani hairi leikidraba sinmi ado haujik fawgi oina masak maming khang mangamdre thaudoga asiga mari lainana haingang police na case ama lokatre hairi Yamna nungaitaba thawdok ama oina luhongba numita kainagi yum tamna lakpa borna tongba gari ama luhongfam yawdringaida
lambida topa gari na thengzalakpagi accident thokuna luhonggadaba bor masa yauna mamanabaga punna mioi manga laikanaba ngamdana laikidre haidi laibak thiba thoktoga se ngarang nungtil sarak na pung anirom taba matamda Jaipur gi Raisar da thokibani laikidraba bor adu Madhya Pradesh ke Mondoli village tage Bharati sei taragani pan laikidraba mamanaba singadugi mamingna Zitu sei kuntra gumdoi Subhas sei kungani pan Ravi Kumar sei taraga tareda madi atopa mamanaba mana hauzik fobu yoina masak maming khang mangamdri haina pawasina makhatari Manipur da hauzik orakliba law and order gi fibam asi fattabana maram moraga lengang na thamlakiba curfew madi internet service thingzin kibana numit humni asida lupa crore ahumgi mai tek thiraktabana maram moraga tha loirakpada mai leibada khudong sarba kaya mayok nagadori internet service thingzin kibana maram moraga consumer singna mai leinabagi tambak prepaid oina thirakadaba numit humni asida tax ki senfam yamna satiba mongda khanghan hanthakre haidi internet thingzin kibadagi prepaid mai leibada khudong sarba mayok nabada mai foba bypass tawraga mai adumak thandaba nate mamangda nongmada lupa crore ma laktuna thamada lupa crore kunthra rom Manipur MSPDCL na fangba ngamlammi adubo lamdam masida ban curfew madi internet thingzin kibana fanglamba senfam madu khanghai haitharakibani karigumba ban curfew madi internet thingzin bagi thabak asi makata na sangtharakpa tarabadi mai pibada apanba orakpa yai haidi